ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯕ ꯖꯦ.ꯕꯤ. ꯔꯕꯤꯔꯣ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤꯔ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤꯔ ꯗꯤ.ꯖꯤ.ꯄꯤ. ꯑꯣꯏꯔꯝꯕ ꯑꯃ ꯃꯥꯅ ꯊꯥ 4-5 ꯃꯃꯥꯡ ꯏꯂꯦꯛꯁꯟꯒꯤ ꯑꯗꯨꯋꯥꯏꯗ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯏ. ꯃꯥꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯥꯎꯕ ꯅꯠꯇꯦꯀꯣ, ꯔꯤꯇꯥꯌꯔ ꯄꯔꯁꯟꯅꯤ, ꯔꯤꯇꯥꯌꯔ I.P.S.ꯅꯤ. ꯃꯥꯅ ꯃꯣꯗꯤꯗ ꯔꯤꯌꯦꯛ ꯇꯧꯋꯦꯕ. ꯃꯣꯗꯤꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯒꯤ ꯂꯩꯔꯤꯕ ꯆꯍꯤ 70ꯁꯤꯗ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯀꯪꯒ꯭ꯔꯦꯁꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯁꯟ ꯇꯧꯔꯛꯑꯦꯕ. ꯃꯃꯥꯡꯒꯤ ꯆꯍꯤ 70ꯒꯤ ꯃꯃꯥꯡꯗꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯅꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯌꯥꯝ ꯑꯗꯨ 1947ꯒꯤ 15 ꯑꯥꯒꯁꯇ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯅꯤꯡꯇꯝꯕ ꯄꯨꯔꯛꯄꯗꯒꯤ ꯕ꯭ꯔꯤꯇꯤꯁ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯗ꯭ꯔꯕ, ꯃꯩ ꯏꯁꯤꯡ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯗꯕ, ꯕꯦꯡꯛ ꯂꯩꯔꯝꯗꯕ, ꯑꯗꯨꯗꯒꯤ ꯑꯦꯌꯥꯔ ꯐꯣꯔꯁ ꯑꯗꯨꯒ ꯅꯦꯚꯤ, ꯏꯟꯐꯦꯟꯇ꯭ꯔꯤ ꯁꯤ ꯃꯃꯤꯡꯗ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯨꯝꯁꯤ ꯁꯤꯗꯒꯤ ꯏꯍꯥꯡ ꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯧꯅ ꯁꯣꯝꯗ ꯄ꯭ꯔꯃꯥꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯨ ꯂꯣꯏꯅ ꯁꯥꯒꯠꯂꯛꯇꯅ ꯃꯊꯪ ꯇꯧꯗꯅ ꯕꯦꯡꯛ ꯇꯧꯈꯠꯂꯛꯑꯦ, ꯅꯦꯁꯅꯦꯂꯥꯏꯁ ꯇꯧꯈꯠꯂꯛꯑꯦ. ꯅꯦꯍꯔꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗꯒꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯃꯊꯪ ꯍꯥꯞꯆꯤꯜꯂꯛꯇꯅ ꯋꯥꯔꯜ ꯄꯋꯥꯔꯒꯤ ꯐꯤꯕꯝ ꯂꯥꯛꯀꯥꯟꯗ ꯃꯣꯗꯤꯅ ꯆꯍꯤ 10 ꯈꯛꯇꯪ ꯉꯥꯏꯕꯁꯤꯗ ꯃꯥꯅ ꯀꯩꯗꯧꯏ ꯍꯥꯏꯅ ꯃꯥꯅ ꯍꯪꯉꯦꯕ. ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯃꯥꯡꯒꯤ ꯁꯥꯁꯣꯟ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯅꯠꯇ꯭ꯔꯁꯨ ꯁꯥꯁꯣꯟ ꯃꯌꯥꯝ ꯑꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯒꯤ IT ꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯅꯪꯅ ꯇꯣꯡꯉꯒ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯅꯪꯅ ꯇꯣꯡꯉꯒ ꯀꯔꯤ ꯇꯧꯔꯦ ꯀꯥꯏꯅ ꯍꯥꯏꯕꯅꯤ. ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯦ? ꯀꯝꯃꯨꯅꯦꯜ ꯑꯣꯏꯅ ꯃꯨꯁꯂꯤꯝꯒ ꯍꯤꯟꯗꯨꯒ ꯈꯠꯅꯍꯟꯅꯅꯕ, ꯑꯗꯒꯤ ꯑꯃꯥꯡꯕ ꯖꯥꯇꯤꯒ ꯑꯁꯦꯡꯕꯒ, ꯑꯗꯒꯤ ꯖꯥꯠ ꯄꯤꯖꯥꯠ ꯈꯥꯏꯗꯅ ꯂꯝꯒꯤ ꯑꯗꯨꯒꯤ ꯍꯥꯏꯅ ꯃꯌꯥꯝ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯑꯁꯤꯈꯛꯂ ꯅꯪꯅ ꯇꯧꯗꯣꯔꯤꯕꯁꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯗꯨꯒ ꯄꯇꯦꯜꯒꯤ ꯃꯨꯔꯇꯤ ꯐꯨꯠ 150 ꯋꯥꯡꯕ ꯑꯃ ꯒꯨꯖꯔꯥꯠꯇ ꯁꯥꯕꯗꯨꯔꯥ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯕ ꯃꯌꯥꯝꯁꯨ ꯅꯪꯅ ꯐꯝꯗꯦꯛꯑꯦꯔꯒ ꯅꯪꯅ ꯑꯐꯥꯎꯕ ꯁꯥꯕ ꯑꯗꯨꯒꯤ ꯂꯣꯟꯗꯥꯅꯤ. ꯑꯗꯨꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅꯅꯦꯕ ꯅꯪꯅ ꯆꯧꯀ꯭ꯔꯤꯗꯨꯗ ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯐꯪꯉꯤꯕꯗꯣ. ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯋꯥꯡꯉꯕ ꯑꯗꯨꯗ ꯋꯥꯔꯜꯒꯤ ꯐꯤꯒꯔꯒꯤ ꯃꯔꯛꯇ ꯅꯪ ꯌꯥꯎꯖꯔꯛꯏꯕꯗꯣ ꯃꯃꯥꯡꯗ ꯀꯔꯤꯝ ꯂꯩꯔꯝꯗꯕ ꯑꯗꯨꯗꯒꯤ ꯇꯧꯔꯛꯏꯕꯅꯤ. ꯑꯩꯅ ꯊꯝꯅꯤꯡꯉꯤꯕꯗꯤ ꯁꯤꯒꯤ ꯄꯣꯠ ꯑꯁꯤꯗ 30-40 ꯑꯣꯏꯗꯤ ꯄꯥꯔꯇꯤ ꯄꯨꯔꯥꯡ ꯑꯃꯒꯤ ꯔꯥꯖꯅꯤꯇꯤꯒ ꯋꯥ ꯅꯠꯇꯦꯀꯣ. ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯅ ꯃꯥ ꯑꯣꯏꯔꯝꯃꯤ. ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯃꯃꯥꯡꯗ ꯇꯧꯈꯤꯕꯗ ꯑꯐꯕ ꯉꯥꯛꯇꯅꯦꯅ ꯑꯩꯈꯣꯏ ꯀꯜꯂꯣꯏꯕꯀꯣ. ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦꯕ ꯃꯥꯅ ꯂꯩꯔꯤꯕꯁꯦ. ꯃꯥꯅ ꯑꯃꯨꯛ ꯑꯐꯕ ꯇꯧꯔꯣꯗꯅ ꯀꯔꯤ ꯇꯧꯔꯦ? ꯆꯍꯤ 8 ꯁꯨꯔꯛꯑꯦ. ꯃꯃꯥꯡꯗ ꯈꯔ ꯇꯧꯈ꯭ꯔꯦ, ꯌꯥꯔꯦ ꯑꯐꯕ. ꯑꯍꯥꯟꯕ ꯇꯥꯝꯗꯣ ꯕꯤꯔꯦꯟꯒꯤ, ꯁꯦꯀꯦꯟ ꯇꯥꯝꯒꯤ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗꯒꯤꯈꯔ ꯆꯪꯁꯤꯜꯂꯛꯄ ꯃꯦ 3, 2023ꯗꯒꯤ ꯆꯍꯤ ꯑꯃꯔꯣꯝ ꯆꯪꯁꯤꯜꯂ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ 15-16 ꯁꯨꯕꯁꯤꯗ ꯒꯕꯔꯅꯦꯟꯁ ꯀꯗꯥꯏꯗ ꯂꯩꯔꯦ? ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯒꯨꯗ, ꯑꯗꯨ ꯈꯤꯇꯪ ꯐꯠꯇꯦ ꯑꯗꯨꯃꯒ ꯇꯧ ꯍꯥꯏꯒꯗꯕ. ꯀꯔꯤ ꯇꯧꯔꯛꯑꯦ ꯍꯥꯏꯁꯤꯗ ꯒꯕꯔꯅꯦꯟꯁ ꯍꯥꯏꯁꯤꯗ ꯑꯅꯤ ꯁꯨꯏꯀꯣ. ꯗꯤꯔꯦꯛꯇꯤꯞ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕꯁꯤ ꯒꯣꯔꯃꯦꯟ ꯑꯃ ꯀꯗꯥꯏꯕꯨ ꯀꯧꯏ, ꯒꯣꯔꯃꯦꯟ ꯑꯃ ꯀꯔꯝꯅ ꯔꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯇꯅ ꯂꯩꯌꯦꯕꯀꯣ. ꯈꯪꯗꯕꯅ ꯂꯥꯛꯑꯒ ꯄꯥꯏꯕ ꯌꯥꯗꯦꯕ. ꯑꯗꯨꯅ ꯗꯤꯔꯦꯛꯇꯤꯞ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯆꯦꯞꯇꯔ 4 ꯑꯣꯐ ꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ. ꯋꯦꯜꯐꯤꯌꯔ ꯁ꯭ꯇꯦꯠ ꯑꯣꯏꯒꯗꯕꯅꯤ, ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯣ ꯁꯦꯝꯒꯗꯕꯅꯤ, ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯔꯥꯏꯠ ꯃꯥꯟꯅꯒꯗꯕꯅꯤ, ꯑꯗꯒꯤ ꯈꯔ ꯍꯟꯊꯕ ꯊꯥꯛꯀꯤꯗꯃꯛꯇ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯗꯤꯔꯦꯛꯇꯤꯞ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃꯅ ꯇꯧꯒꯗꯕꯁꯦ ꯃꯗꯨꯒꯤ ꯗꯤꯔꯦꯛꯇꯤꯞ ꯑꯣꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤ ꯂꯣꯏꯅ ꯌꯥꯎꯔꯦ. ꯑꯗꯒꯤ ꯋꯥꯔꯜ ꯕꯦꯡꯛꯅ ꯍꯟꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯔꯊꯁꯦ, ꯒꯚꯔꯅꯦꯟꯁꯀꯤ ꯑꯔꯊꯁꯦ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯁꯔꯀꯥꯔꯅ ꯉꯥꯛꯀꯅꯤ, ꯄꯥꯏꯒꯅꯤ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯁꯤꯟꯒꯅꯤ. ꯌꯥꯝꯈ꯭ꯔꯦ. ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯆꯂꯥꯏꯕ ꯑꯗꯨꯕꯨ ꯒꯣꯕꯔꯅꯦꯟꯁ ꯇꯧꯕ ꯀꯧꯏ. ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯃꯦ 3ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ 35-36ꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯅ ꯑꯃꯅꯤꯀꯣ. ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯤ ꯀꯔꯤ ꯍꯣꯠꯅꯔꯒꯦ? ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤꯁꯤ ꯀꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ. ꯀꯔꯤ ꯑꯣꯏꯅ? ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯦ. ꯂꯦꯟ, ꯄꯣꯄꯨꯂꯦꯁꯟ, ꯒꯕꯔꯅꯦꯟꯁ
असी टेरिटोरी में लेगदबनी अदुदे चुरचानपुर टेक्नौपल कांगपोकपीदा लमदो अखोय मणिपुर की नी ना हाइजब ngamdre भाप ने दे सुम लो ने दे अखोय गिदी ओइरिबा अदो अखोय की सरकार ना चीफ मिनिस्टर ना मिचम प्रजा दिलायरदना मिते प्रजा am दिलायरदना चीफ मिनिस्टर ना मंत्रिमंडल ना चीफ सेक्रेटरी ना चलगा मफम दिदे चटप ngamdaba हाइबसे मफम दुदा प्रोटेक्टेड एरिया दौना अखोय की अंडरग्राउंड ना लोशन घलबा एरिया दौना अदुगुम्बगी पोंगम लेरे अदुना लमसिसु मांगे डिफेक्टो दा अदुदगी population duma changmang mudrabu di population do kuki kharali jabaduna tan maitai nungthai do leitarmina adugi population su mange governance su yaudarmina mange adu de lam mange governance leitre population leitre territorial integrity ti adu punchin badu territorial integrity haibana ba territorial integrity har lam khaktam sibau chini dang haibaduna te ba mi lagadamni sason lagadamni law international law na hanba political law gi athani adun maina tawriba pot ado madu ekhoi gi da hariba ahum sida mi taba haibadi mitei khundaba ngamdre aduga kukiler mi bidun su tampak ta khundaba ngamdre pop aduga government yaudre asina tawdre adagi manipur thuga gi ne hariba kuki gi jo ma hojidi ma raibam sapu kuki samata oidre ba ko kuki khakta haigenu jomi khakta haigenu ma sum yaw adagi paite sum yaw ne paite do di jomi su armale hai na jimo mla homna ga pothor tana ko amaram da moi ge disunity du gi wani moi punchal laktre ba pun na ba sagal lakpadu da aduna adugumba kuki jo margi mla tara bjp gi ruling party gi taret yauna manipur thogai ragani na ipong pong na me train thoida haiba adagi mathang haiba na hoji phauda haidana hoji chief minister gi mathakta action lobiyu inquiry to biyu ne mla taret bjp gi moi om du yauraga tarana khoi bjp da office da prime minister da che thabagi wachu yaura edana ko aduna sigumba mayama solution bang amdaba adudagi land grabbing yam khreda handak tawgriba land grabbing tawbagi problem ma leidana even manipur human rights commission gi agi tungda oiba hoji oiba ngachi dilora male adugi honorable chairperson na chatana sigi metegi lam lairiba sidi pura desert onto adama sidi khajil laga thamu protection to aibda district administration na sar masidi akoi hill council la hangane what is who is a hill council to adugum mayam do adum da kan jala de sawu chawna ka dore adugum mayam do control to wadamni action lo wadamni dc gi matakta revenue department gi matakta action lo wadamni aba dc do natraga revenue madri cheneri officer do fr da book to roidro even kharwang khalakpada revenue secretary ra commissioner ra moi bhawa question to oidro adugum mayam chi to budu governance to haibana ba governance sidi political government miyam gi representative yaudra su bureaucrat ki government leine is ips na government che no tale pe yadi is ips na tum oine ma ko gi elected government le tarap so adu elected government le ba che ko democracy ni constitution chapani na bureaucrat na no ne pangtau to bude yaro edu na democracy political government popular government kawi popular government na elected government na to godab ni hadna moina silli mam do praja gi mi huching na sillo adana no si lambi si no na du senge di aro ko plan policy mi toroga lambi sukseng godamni thong suk sagadamni school college suk lingadamni haidana popular government sina ministry sina assembly da khanara kanda cabinet da khanara kanda hariba mayam du pangthok paduna ba adugi da cheng cha kharayen ba mamon tauba adu khakta government te ba government hai bi sidi thabak lising taragi mathak ta na ba adu amani khak toroga mi khana ai mi thai geli ai sason tawri hai bi la le pulu na sason tawri la le pulu adagi kuki terrorist na ba mi te wer so ko terrorist ba manipur thugai ni haradi adu phaudana kali juro terrorism si hakta takhai ne na modi na bjp gi government na haidai na adu manipur dadi manipur thugai na bohna ri ba terrorism se terrorist sing se makal ma gi kanglu ma gi wanate manipur thugai na bohna ri ba terrorist sing se machi takhai bi gi darkar litro adu ba mayam si tawdaba sida akhoi na honarak pani haibado adu di my statement ni na dum haijo aduga reality dadi
ओइब्रा ओइदब्रा से आइन ओइदे सो हाइरोय ओइ से हाइरोय क्वेश्चन मार्क नोट ऑफ इंटरोगेशन वन थमगे मजे पाबुंग आगे पाबुंग हुजिकी से अखोइगी थबक्ति मयाम अदम अयाम्बना तोंग पखत हौख्रे अदो अखोइ इम्प्लीमेंटेशन तौब खोतपै मतंग स्माइन लेरे अयाम्बने याम सिलक्त्रे मयाम दन थाजब थमसी अदुगा मोइबु कन्विन्स तौबसिसु एक्शन अदुम थबक ता उलक्पै मतंग सुनि दन थम्बिरिसे एक्शन ना कोइगी उतपगी मतंग से दुम अखोइ चीफ मिनिस्टर सो मांग मांग अदुम थम्बिरे हाइबा तारे अदो मसी सिदैदा अखोइगी अमित शाह अमुकसु लेटेस्ट होइना हाइबा तारे अमित शाह होम मिनिस्टर प्राइम मिनिस्टर अदुगा अखोइगी लीडर की सेंटर की लीडर सिंह हाइब तरे कोई जेपी नंदा का याउंग नम याम छना दुम हुजिकसु याम कन्ना शांति पुरक से होनरी इकुइ कुइ दबिदा हंदकी ओइना कोई यामना शॉर्ट पीरियड ऑफ टाइम दा अनिरक सो उनखरे अदुगा हुजिक अथुबदा पॉजिटिव अमा लाकनी हाइबगी स्टेटमेंट दिसु ngarang ken was the chief minister thambi kamai thamini babung soide waiting for godot haibedo haina ba malaidana madu lakhini na chumngai ba chumlangai ba aduna khoi gi che promise the mak tauba ako thabu yam tawning ne bjp che ako na ngang ma ju no ngane bjp ge ju semati tawida idana ai yam na haining ne support tawning ne adubu amata tawdabadu da kalaidana ba tawdori se zike hairiba punamagachi routine government haibama layaba routine governance routine gi yomama panbada chaba duk thangmai thaba sini danako mai mungde nati ge duk thangmai thai macha singdu pibra pidabra chara han da chak thongim ni kholem na yu ke manung dang ma tawri du panglai lei haibsi yum pan ma kau de ba chak chara ma chari aduna macha singdu yu thakpa drak chaba nupi koiba katogaran toba mi khanaba lutpa tawroba tawhi tawroi tu lairi tamgera tamoira panglai da chum leyo haina haibsi yum pali haibi haroya ba aduna adugumagi type tu da ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯏꯄꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯁꯟ ꯆꯪꯗꯅꯕ ꯁꯝꯕꯜ ꯑꯃ ꯈꯥꯕ ꯍꯧꯕꯤꯔꯝꯃꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯁꯝꯕꯜ ꯑꯃ ꯈꯥꯕꯤꯔꯝꯃꯕꯅꯤꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯑꯩ ꯀꯔꯤꯝ ꯇꯧꯗꯕ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯗꯒꯤ ꯃꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟꯗ FMR ꯀꯧꯕ ꯑꯔꯥꯏꯕ ꯂꯣꯟꯗ ꯇꯧꯔꯒꯦ ꯃꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟꯗ ꯌꯥꯗꯅꯕ ꯒꯦꯠꯇ ꯁꯣ ꯂꯣꯜꯂꯦ ꯒꯣꯠꯇꯨ ꯍꯥꯡꯗꯣꯛꯑꯒ चंबदी यानी हाइना अदुगुम अम्मा तौबिरमे अदुना अखोइगिसि याम तौरे हाइबदु नतेबा FMR गी थिंजिनबा याम फये NRC चना हनबो हनबदु याम फये फेंसिंग दो तौबो फयेबा फरिबसिंगदु फरेदुन लोरेने अदुदि फेंसिंग दो आई तौहरबनी आई थबक याम तौई अदगे FMR दु थिंगरबनी आई थबक तौवेना छुम हाइ लगद्रो FMR दु थिंगे लोरे थिंगमन मिता थिंगबी एक्टिविटीज दो ऑफिशियल सिंग ने तौरनी फेंसिंग न तुम खारनी अदो गतो त चाहि चुपा तुम लेगद्रो फेंसिंग न फेंसिंग खाब कांगपु न फारे गवर्नमेंट इंडिया ना FMR के ऑफिस तो तौबन में चांगोक चेन के चेक तो तुम तौजरनी अदुम न त सरकार से लेरगद्रा बते दि तौरोइद्राइमी अदुना साइ गेम न प्रमाण त कोइ पाना थंबिरम बाइन कॉलेज सन संगे न छमन खाबा होबसि या चौबा थबा म तौरबनी हाइगदब नतेबा अचौबा सासोन लेबा थबक अमा हाइबदुदी लैरिबा सरकार की थबक तौदना इंडस्ट्री अमा लिंखलकना होनरबा सेल थुंगे लंबीदा रुपा करोड़ लिसिंग निफु मंगा सेंटरना 99% को मनी पुथो इबसे 90% नि कोई कहीं याव नते असे करमै तो रिसोर्स मोबिलाइज तगुनी करमै इंडस्ट्री लिंगनी इकोनॉमी की अदु तो याम लाइग्रे को सिगिदि मयाम म पि अदुगुंबा मयाम अदु तौरी खोली अदुगी दमतन इलेक्टेड गवर्नमेंट हाइसे चमगी लंबी से म थोंग साबदि PWD न तगुनी ना आई मु मनुदा थबा म थोकपदा क्वा येन मबो मपुदुनि येनब्रो अरंगफम थोक्सन थोका क्वा लिसिंग मंगा लय हाइब्रा लय छे लेलोन क्वा येन मन तौजरदमने अब दैट मीन्स लंबी से मन PWD ना इसिंग ने PhD ना अदुगिना अदुना स्कूल कॉलेज गिन एजुकेशन गिना लोइन तौजरन हागे मान लोइन थादोकबदि आपनते को अदुगी खुरजी दुबदि मिनिस्ट्री ना गवर्नमेंट ना बुदि पाइने अब अदु थबुक्तुदि लोइन तौरदबने अब पोटसे अदुगुम पुनमक अदु रूटीन मेथड तौबदुना अखोय याम तौयेना हाइबदु यादे अदुगी येंगरगदि अमभौ तौदिर लांजे लेपलोदना अदुदि थबुक तौई टेररिज्म तागतन फागदमनी अखोय के मिलिटरी एक्शन लोगदमनी
ꯀꯩꯅꯣꯗ ꯃꯤꯆꯝꯗ ꯁꯣꯛ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯃꯤꯆꯝ ꯅꯠꯇꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯧꯒꯗꯕꯅꯤ ꯑꯦꯝ ꯇꯔꯥ ꯐꯥꯖꯤꯜꯂꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯇꯧꯔꯒ ꯑꯗꯨꯝꯕ ꯇꯧꯔꯦ ꯊꯕꯛ ꯇꯧꯔꯦ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯑꯣꯏꯗꯤ ꯄ꯭ꯔꯖꯥꯅ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗ ꯑꯗꯨꯗ ꯄꯥꯡꯒꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯗꯕ ꯑꯣꯏꯅ ꯈꯟꯕ ꯑꯁꯤꯗ ꯀꯔꯤꯝ ꯇꯧꯗꯕꯁꯦ ꯄ꯭ꯔꯖꯥꯅ ꯃꯇꯦꯡ ꯄꯥꯡꯉꯣ ꯑꯩꯗꯤ ꯅꯝꯕꯔ 1 ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯦ ꯑꯩꯅꯦꯕ ꯒꯣꯔꯃꯦꯟꯁꯤꯗ ꯀꯔꯤꯅꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦ ꯇꯤꯚꯤꯗ ꯉꯥꯡꯗꯅ ꯁꯔꯀꯥꯔꯕꯨ ꯆꯩꯔꯒ ꯃꯣꯏꯅ ꯁꯥꯎꯗꯅ ꯑꯆꯨꯝꯕ ꯇꯧꯔꯒꯦꯅ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕꯁꯦ ꯄꯪꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦ ꯃꯅꯤꯒꯤ ꯃꯤꯡ ꯆꯠꯀꯦꯅ ꯉꯥꯡꯕꯗ ꯑꯩꯗꯤ ꯃꯤꯡ ꯆꯠꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯦ ꯚꯣꯠ ꯂꯦꯞꯇꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯔꯀꯥꯔꯁꯦ ꯏꯆꯥ ꯏꯅꯥꯎ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯁꯤꯡꯖꯪ ꯄꯥꯏꯔꯛꯄꯗ ꯌꯥꯎꯃꯤꯟꯅꯔꯛꯄ ꯑꯁꯤꯅ ꯆꯨꯝꯅ ꯆꯠꯅꯅꯕ ꯃꯗꯨꯒꯤ ꯀꯟꯅ ꯀꯟꯅ ꯆꯦꯁꯇꯥꯏꯖꯃꯦꯟ ꯑꯟꯊꯦꯝꯅ ꯂꯝꯅꯤꯅ ꯕꯤꯁꯦꯁꯣꯔꯗ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯃꯤ ꯎꯀꯤꯜ ꯑꯇꯩꯅꯁꯨ ꯍꯪꯉꯛꯏ ꯋꯥꯔꯛꯏꯕꯅꯤꯅꯦ ꯁꯔꯀꯥꯔꯁꯤ ꯐꯖꯅ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯩꯔꯤꯕꯅꯤ ꯀꯟꯅ ꯀꯟꯅ ꯆꯩꯔꯒ ꯍꯦꯟꯅ ꯅꯪꯅ ꯆꯩꯕꯗ ꯑꯩ ꯁꯤ ꯇꯧꯔꯦꯅ ꯍꯥꯏꯔꯒꯣꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯃꯥꯅꯤ ꯆꯦꯁꯇꯥꯏꯖꯃꯦꯟ ꯍꯥꯏꯁꯦ ꯊꯝꯕꯥꯜ ꯊꯣꯡꯒꯤ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕꯔꯣ ꯁꯥꯟꯅꯅꯕ ꯌꯩꯕꯅꯦꯕ ꯑꯗꯨꯒꯤꯗꯨꯗ ꯂꯥꯟꯅ ꯂꯧꯔꯦꯕ ꯑꯗꯨꯒꯤꯗ ꯂꯧꯅꯤꯡ ꯂꯧꯖꯧ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯂꯥꯎꯈꯤꯗꯣꯔꯤꯕꯅꯤ ꯈꯣꯡꯈꯤꯗꯣꯔꯤꯕꯅꯤ ꯁꯔꯀꯥꯔꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯄꯣꯠ ꯑꯁꯦ ꯑꯗꯨꯝꯅ ꯄꯩꯅ ꯆꯠꯈꯤꯗꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ ꯈꯔꯗꯤ ꯇꯧ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯇꯧꯕꯗ ꯆꯦꯡ ꯆꯥꯛ ꯌꯦꯟ ꯑꯗꯨ ꯂꯣꯏꯅ ꯐꯩ ꯑꯗꯨꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀ꯭ꯂꯕ ꯁꯪꯁꯊꯥꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯁꯥꯔꯚꯤꯁ ꯇꯧꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯍꯧꯕ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯁꯤꯐꯥꯏꯅ ꯉꯥꯛꯇꯗꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯅꯦꯁꯅꯦꯜ ꯐꯣꯔꯁꯦꯁꯅ ꯉꯥꯛꯇꯗꯅ ꯈꯨꯟ ꯉꯥꯛꯄꯁꯤ ꯊꯣꯛꯇꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯁꯔꯀꯥꯔꯅ ꯉꯥꯛ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯛꯑꯒꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯊꯣꯛꯇꯅ ꯂꯤꯄꯨꯟ ꯊꯣꯛꯇꯅ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯤꯕꯨ ꯁꯔꯀꯥꯔꯅ ꯇꯧꯗꯕꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯍꯦꯟꯖꯤꯜꯂꯛꯇꯅ ꯀꯩꯗꯧꯔꯦ ꯌꯣꯝꯗꯣꯡ ꯈꯇꯪꯒꯤ ꯄꯩꯁꯥ ꯈꯥꯏꯕꯤꯒꯤ ꯇꯥꯏꯞꯇ ꯄꯩꯁꯥ ꯆꯨꯝꯅ ꯈꯥꯏꯔꯝꯕ ꯅꯠꯇ꯭ꯔꯦ ꯗꯤꯃꯥꯟꯗꯒꯤ ꯑꯦꯛꯁꯇꯣꯔꯁꯟ ꯑꯗꯒꯤ ꯕꯣꯝ ꯇꯣꯞ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤꯗ ꯑꯁꯤ ꯃꯌꯥꯝꯁꯦ ꯂꯥꯛꯁꯤꯟꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕꯒꯤ ꯍꯥꯏꯔꯒ ꯑꯐꯖꯕ ꯇꯧꯔꯛꯇꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯐꯖꯕꯅ ꯂꯥꯛꯁꯤꯟꯒꯗꯕ꯭ꯔꯥ ꯁꯤꯕꯣ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯃꯊꯧ ꯇꯧꯍꯜꯂꯣ ꯀꯃꯥꯟꯗꯣꯗ ꯃꯊꯧ ꯇꯧꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯃꯔꯝ ꯆꯥꯗꯅ ꯗꯣꯅꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯂꯥꯛꯍꯧꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯃꯔꯝ ꯆꯥꯅ ꯑꯩ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯖꯒꯦ ꯏꯌꯥꯝꯕ ꯏꯈꯨꯔꯥ ꯇꯥꯗ ꯃꯥꯃ ꯑꯣꯖꯥ ꯂꯨꯄꯥ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯨꯅ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯏꯑꯕ ꯑꯗꯨ ꯅꯪ ꯂꯥꯛ 5 ꯄꯤꯗ꯭ꯔꯗꯤ ꯅꯪ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯍꯪꯆꯤꯠ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯇꯧꯗꯦ ꯁꯤ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯗꯨꯅ ꯍꯣꯏ ꯄꯣꯏꯟꯗ ꯂꯥꯛꯑꯒ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯐꯕ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯐꯩꯌꯦ ꯄ꯭ꯔꯖꯥꯅ ꯍꯥꯏꯕꯗꯒꯤ ꯉꯥꯛꯇ ꯇꯧꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤꯁꯨ ꯑꯣꯏꯔꯣ BJPꯒꯤꯁꯨ ꯑꯣꯏꯔꯣ ꯏꯁꯇꯦꯠꯄꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯤꯕꯔꯣ BJPꯅ ꯄꯤꯕꯔꯣ ꯄ꯭ꯔꯖꯥꯅ ꯂꯧꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯦꯔꯒ ꯂꯣꯜꯕꯨ ꯀꯅꯥꯅ ꯄꯤꯒꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯨꯝꯃꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯨ ꯌꯥꯎꯔꯛꯏ ꯑꯗꯩ MPP ꯌꯨꯝꯅꯥꯝ ꯌꯥꯏꯃꯁꯨ ꯌꯥꯎꯏ ꯂꯣꯜꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛꯅ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯑꯃꯃꯝꯇꯅ ꯃꯅꯤꯄꯨꯔ ꯉꯥꯛꯀꯗꯧꯔꯤꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁꯅ BJPꯅ CPIꯅ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅꯅꯤ ꯍꯧꯖꯤꯛ ꯗꯤ ꯐꯦꯛꯇꯣꯗ ꯃꯅꯤꯄꯨꯔ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯀꯥꯏꯔꯦ ꯍꯥꯏꯔꯤꯁꯦ ꯗꯤ ꯖꯨꯔꯤ ꯑꯥꯏꯟꯒꯤ ꯑꯣꯏꯅ ꯀꯥꯏꯕ ꯌꯥꯍꯟꯗꯅꯅꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯔꯛꯈꯤꯗꯣꯔꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯀꯣ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤ ꯂꯩꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯂꯩꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯁꯤ ꯀꯥꯏꯗꯤ ꯀꯥꯏꯔꯣꯏꯕ ꯑꯗꯨꯕꯨ ꯋꯥꯗꯤ ꯋꯥꯏꯗꯅ ꯀꯥꯗꯗꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯋꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯃꯥꯌꯣꯛꯇꯗ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟꯠꯁꯤ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯐꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯦ ꯁꯤꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯆꯠꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥꯡꯕ ꯆꯠꯃꯤꯁꯇꯔ ꯆꯠꯂꯤ ꯑꯣꯜ ꯄꯥꯔꯇꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯔꯥ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯡꯒꯦ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯇꯦꯡ ꯄꯥꯡꯒꯦꯔꯥ ꯄꯥꯡꯒꯦ ꯅꯣꯏ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯨ ꯌꯥꯎꯒꯦ ꯑꯩꯈꯣꯏ ꯌꯥꯎꯒꯦ ꯑꯗꯨꯗ ꯃꯇꯦꯡ ꯄꯤꯁꯦꯕ ꯍꯧꯖꯤꯛꯇꯤ ꯃꯟꯇ꯭ꯔꯤ ꯈꯪꯗꯦ ꯑꯣꯄꯣꯖꯤꯁꯟ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ ꯖꯥꯏ ꯍꯤꯟ ꯀꯔꯤꯅꯣ ꯄꯨꯟꯗꯣꯔꯤꯕꯗꯤ ꯊꯦꯡꯅꯗꯣꯔꯤꯕ ꯄꯣꯠꯇꯤ ꯁꯤ ꯏꯁꯤꯡꯁꯤ ꯊꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯤꯃꯗꯤ ꯄꯨꯃꯤꯟꯅꯁꯤ ꯑꯗꯨ ꯗꯦꯜꯂꯤ ꯆꯠꯁꯤ ꯑꯁꯤꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯛꯎ ꯃꯤ ꯊꯣꯔꯛꯎ ꯄꯩꯁꯥ ꯈꯥꯏꯁꯤ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯑꯒꯦ ꯑꯗꯨ ꯇꯧꯔꯒ ꯅꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯄꯨꯊꯣꯔꯛꯎ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯁꯨ ꯕ꯭ꯔꯦꯟ ꯊꯥꯗꯔꯛꯎ ꯑꯗꯨ ꯇꯧꯔ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ
अदु तहनिंग बे वानी ओके लाक्चे के पाबुंग ओपोजिशन जे हुजी लेदे इरान की दे कयाम कन्ना लावबो से मथौ ताई पाबुंग याम कन्ना लावबो मथौ ताई ओपोजिशन सिना मपुंग फाना तौदरबोदी मपुंग फाना ओपोजिशन असेंबली द काब खक्तगे वानते को सीपीआई सीपीएम ते अदर्स लेहरी मैम दसु मसीना ओपोजिशन फजना हेक्तो ओपोजिशन तौदरगदी सरकार से ब्रेक याउदब गारी ओइनेबा मिनी तउनी खोंबान तानी उद थेंगेलुनी अदुना करिगम काना ओपोजिशन के रोल से संबंधना आइदे ओपोजिशन मतिक चादन तर ओपोजिशन रिजाइन तो हाइनिंग एने बीरेन गवर्नमेंट ना तौरीब सोइब मयाम तौरीबसे नोइना मखल अमगे पुथोक्तना स्ट्राइक तब खंगदे मयाम मरत चंगदना मूवमेंट तब खंगदे असी पुथोक्तना तौद्रिब करिगिनो लोगी मायोक्तसु लोदसु कोर्ट चतना तौद्रिब करिगिनो अदुगा जे एमएलए तराइदसु अखोय प्रजाना लाउदे लाउने नोइना कांग्रेसमैन ना अदुगी एफआईआर लखनब तब याद्रा अदुगा अखोय डिस्क्वालिफिकेशन की तब याद्रा लाउगदब खोंगदबसे असिनेबा हाइबे तौगदब मीदुना तौहनगदरिबसे ओपोजिशन नेबा असगे मतिक ओपोजिशन द बॉय कोइना हाइनिंगेबा अदो अमना आइना हाइगेनसु खलमबसे अखोय नेशनल पार्टी दा लेबदो लेबियो तौबदे अमा खक्तंग बीजेपी सु कांग्रेस सु अतैदे का कना नेशनल हाई कमान कौरे खोलेन का लेते को सीपीआई गुम करिगुमदी बीजेपी के कांग्रेस के सिदे फजन ले अदुना मणिपुर के बीजेपी ओइगे हरदी मणिपुरी बीजेपी ओइबियो दिल्ली दे चलगना नेशनल की भारतीय जनता पार्टी ओइबिबा मणिपुर की ओइगना भारतीय जनता पार्टी मणिपुर की मोय ओसो ओइदना को मणिपुरी अमा ओइना ओइबा बीजेपी स्टेट की कांग्रेसमैन अमा ओइना मणिपुर की कांग्रेस से फॉर एग्जांपल नागालैंड के कांग्रेसमैन चाहिए कोई कुंथ्रा मुखी ममा के वानी अगर एमपी अमखक माय कांग्रेस नि अगोय के मसे खनबियो खनबियो ना हाइबदा चप चप मफम मतमदो कावरे को पार्लियामेंट दा अदे मसे दि खनब नुंगाय रोय ना स्पीकर ने यादब अगोय के नागा के सो खनब यादरबदि आईसीसी द माले असे खन यादर आई थो हाइदना मथुन द कुमा थारगा ते थोरे अब दैट मींस मा कांग्रेसमैन ओइगेबा बट नागादि हान ओइनेबा अदुम हाइना अखोय सी बीजेपी ओइबदो ओइबियु मणिपुर की बीजेपी मैते बीजेपी मैते नागा बीजेपी मैते की अदुदा की बीजेपी मैते ओइना हाइरोरानु मणिपुरी बीजेपी ओइबियु मणिपुरी कांग्रेस ओइगो आद चलकांदा जी जा चौ मयामदो दम सार नमस्कार हाइदना तौबो खोटबदो दम तौबियु व्यवहार नि कसु काइदे अदो अदम नंगाक्ता तौदर मखोंग पाइदन खोतना तौबगी अरादुमदि तौदरगसु व्यवहार तौबदि कसु काइदे प्राइम मिनिस्टर द होम मिनिस्टर दा अदोगे हेंजिनना तौबदौना अखोन तौबदुमा चुमदे अदुना अखोइगी लेरिबा रीजनल फोर्स ना मपांगन कंदबनिना मयकदि रीजनल ना पाइबदि फबनि डीएमके गुमना अदो अखोइगी खर वारे मणिपुर गिदि कना कना नसु कन्नबुदि होनरी अदुना नेशनल पार्टी लेरिबा सिंगसे हाई कमान के डिक्टेट चटपसे मसेदं खर हंदोकपियुने कॉन्स्टिट्यूशन ना पीरिबा रूल ऑफ लॉ अदुगा लॉ एंड ऑर्डर अची स्टेट ना तोगजगदबनि स्टेट सॉवरेनिटी के मखादे तोगजगदबनि हाइबसे प्रेसिडेंट रूल नतबा इमरजेंसी नतबा कोई सरकार लोकथोखिबदे नतबदा अखोई सरकार लेना 355 चालाइरबसु अमबु तौरबसु अखोइना तोगजगदब स्टेट की लिस्ट यावरिबसे अखोइना मफुंग फाना तोगजगदबनेबा असे करी लोना नोबा लोकथोइबसे लोमना यस नो जंगमद्रबुदि कॉन्स्टिट्यूशन ब्रेकडाउन तोरन प्रेसिडेंट रूल तौरनी गवर्नमेंट गदा हाइबदुना अमनिदना गवर्नमेंट सो तुम लेबा अदुगा सिदे नंग पाइरनो हाइबा अदुदना बखना मैम चीफ मिनिस्टर द सावरसु करिगिनो नंगी शक्ति मेउन पिथोइदा ना इखोले सा पुलर लेरेसु करिगिनो नंग पुललिब्रा हाइरिसे सिगुमबगी नेशनल पार्टी की ओइबसिदा नेशनल पार्टी मसेंगिसु ओइरे अदुगा खरे पिकपा स्टेटसिंगदि अखोई यूनिटरी सिदा कन्न ओयाबा अखोई फेडरलिज्म सिना ममिंग ओरब तोयाबा करिगम खतंग चौरब तव खतंग मोम तवदा दिल्ली दगी लौदरदी अदे अजुगम तवदा लौदरगदी कनोम सेम पिकरबा आइन मै वुमेन कमीशन म लिंगना बो नमलसु दिल्ली गे आयाबा ममांग लिंगे बैदो आई था तरुक नाइगे बदुदा अदुना सुमाइना मयाम तवबसे मणिपुर कनगे हाइरबदी नेशनल पार्टी से तौबियु
BJP yaubiyu Congress yaubiyu aduda yaubiyu tawbudadi Manipur gi kanoche state che Raja Saka hagadar Karjakatra hagadar Punmakase Manipur na Manipuri oibiyu Manipuri lolda BJP tawbiyu Hindi ngakta da su tawdana koi wai kuning maki Hindi da National Party ki ni haidana loina chatpa su tawning de adugumba regionalism ki wakalon se National Party to su leheningi yam nungai pabung akhoi BJP bu orasu Congress bu orasu any party ada chatpa matam da akhoi Manipur gi belong tawbani haibagi sigi port madi akoina mayek seng adum utpa haiba dare yam mi gi makha da su yam chatna akoina kidana adum tawbagi form du su thamaning de bunga thambidi aduga yam pangan yam kanba ma dakar oiba khoi si yam ni strong oiba state ki sigi masak tum su leigadam ne su thambide